Ming Tabiribus Mutaram Uchari, Simuru Bapauda, Asian Games medal Lauravamadi, Saru Yarubasinda, Manipur Sarkarna, Selgi Manapi, Tunaikai Kunava, Utkray. Amadi, Gambirul, the Sagatariba Quadagi Chauva, railway station, Asigima Ming, Hypo, Jadonang, Tonanaba, Manipur Sarkarna, Wadip Laurehana, Chief Minister Na, Lautokray. Mapungaba Pau, Pizari. Handakta South Korea gi incheon da pangtok ki batara tare suba Asian Games ta Bharat ki mahut sinduna saruk yaruba amadi medal lawrak laba sanaroi sing amadi official sing da lupa crore ama la kuntra ga taret yanthok tuna ikai khumnaba utkre natural talent laiba Manipuri sanaroi sing hena achievement purakini haina governor KK Paul na phungdokre Hiramasi matangda paudam ama India gi sanaroi chamanga tara tarukna saruk yabugi manungda Manipur dagi sanaroi yankai taret amadi official manga susaruk yakibani Manipur dagi sanaroi taretna gold ahum amadi bronze medal mari lorki Manipur Sarkar ge Youth Affairs and Sports Department amadi Manipur Olympic Association anina sinduna ngasi Kumalampak Sports Complex ki indoor hall da pangtokiba makoi singbu okpagi thoramadu da Governor KK Paul Chief Minister Okram Ibobi Singh, Deputy Chief Minister Kaikhangam, PHED Minister Oibudanatana Manipur Olympic Association ki President Oriba, Irengbam Hemochandra Amadi, Parliamentary Secretary Youth Affairs and Sports, Marianbam Prithibirasu Saruyaki, Lonena Atay Minister MLA Singh Amadi, Association Kayagi, Myoy Singh Amadi, Sanaroi Singh Su Thoramadu Yauki. Lonena, Sanaroi Singh da Tongan ba Achamba Kudul Pot Amadi Senpam Singh Kusinaki Women Boxing da Gold Lord Club Mary Com da Lupa Lak Taramanga Hockey da Gold Lord Club Kotazit Amadi Chinglen Sana da Lupa Lak Taramanga Boxing da Bronze Lord Club Laisam Sarita da Lupa Lak Nipal Wusugi Sanathoi Women Hockey da P Susila Amadi T.H. Chanchan da Lupa Lak Nipan gi check sing Kusinaki Masana ke ada Saruki Yaru Raba Sanaroi Singh Amadi official Manga da Su Lupa Lak Ani gi check sing Kusinaki Thoronga Mari Lainana Chief Minister Okram Ibobi Singh na Bharat ki represent togduna Asian Games ta Saruk Yaruba Sanaroi Yankai Taret ki manungda Taretna gold yauna medal loruk pasi choktok chaningai ni Asian Games aduda boxer Sarita na thanaki balabek thiba tokdok adugi damak nungai taba fawi mahaki thauna adugi damak thagat pagal loinana Manipuri praja singna Sarita gi damak lep ke haba wafam thamke makha taba athoi hen tanabda hena faba oinana bo wafam su Chief Minister na phungdoki lamdam asigi Sanaroi Singh asi hanadagi hena fagatle sarkar na piri basen pam asi matik chade haba khangi Sanaroi Singh gi achievement na heli sokli singani supna tara taruk ta pangtok deriba Rio Olympic tadi Indian team na saruk yaba discipline khudimakta Manipur gi Sanaroi Singh asisu saruk yaduna achievement sing lorkani habigi thajaba thamki We all understand that Manipur has carved a place in the world of sports because of the continuous effort achievements of sports person from the state. We honor the performance of our players and in recognition of the force contribution of our players for the country, we are extending a little cash incentive, of course. Manipur ki Governor KK Paul na Phongdoki bada Saruk Yaru Raba Sanaroi Singh amadi official Singh da Tawbimal Khangba utki Bharat ki Sanaroi Singh na Saruk Yaba Incheon Asian Games da Manipur ki Sanaroi Singh na chamada taragi changda Saruk Yakiba si choktokpa amadi singthaningai oi haki Manipur dagi national amadi international player ke aputhokre makatana su afaba Sanaroi Singh thoroktuna international championship ke ada Saruk Yagni habigi thajaba thamki Sanaroi Singh na katokpaga loinana kanna honaduna Rio Olympic ta Saruk yanaba matam chare Sanaroi Singh gi mapandagi Manipur Sports University Lakibane have wapam su Governor KK Paul na makatana phungdoki. It is also a common sight now to find players from Manipur in any national or international sports meet. The cash awards being given today should not be measured by its monetary value. They come right from the feeling in our hearts of love and affection, and with all our blessings. You have brought honor and glory to the state as well as the nation. ISTV Paugidamak and Ranjan Amadina Roibam Phillips, Kumalampak Sports Complex, Indoor Hall, Infar.
Imphal Jiribam Lambigi Railway Line Asigi Manungda Kambirol the Sagadoriba Quaitagi Chauba Railway Station Asigi Maming Freedom Fighter Hypo Jadonangi Ming Tonanaba Manipur Sarkar na Warib Laurihana Chief Minister Okram Ibobina Ngasi Ragairong the Pangthopa Ragairong Women's Society gi Golden Jubilee gi Thoromda Haikre Ngasi gi Thorom aduda Deputy Chief Minister ge Khangam Social Welfare Minister AK Mirabai MLA Y Irabot amadi MLA Olandoni na Sarugya ke Chief Minister na Society Asigi Monument ama Maikum Hangdopagaloina na Stone amasu hangdoke Chief Minister gi discretionary fund gi lupa lakh amasu society da piki Jelerong jati gi natyo oiba fizo setuna Mars Pass gi salami Chief Minister na okay Tarong gamari lena na Chief Minister Ibobina makha taraduna Manipur gi apunba gi saktam asi Bharat Sarkar na ngakpi gadaba nate lamdam asida leminariba ekoi khudimang na ngakminagadabani ingkhalagliba naha singbu achumba maikeda puraknaba honabada ima ibel singna achoba thodang lawbiu haipo jadonang amadi rani gaiden liuna maribaki damak thawai thakibadu ekoina ningsingsi haiki ekoi manipur se kana disunate ekoi punamakini ekoi punamaksingse Tambak to wayu, amado wayu, district amado wayu, koi puna maksing se. Laiba, Manipur se. Koi puna makini, haida koi puna makse. Nusi sana na laimina ba. Manipur gi apun ba saktam, Manipur gi territorial integrity se. Kana su Bharat Sarkar na laaga nga akutaw na ti. Koi puna mangna Manipur se. Nusi sana na laimina ba. Manipur gi apun saktam si kai na ba. Koi puna mak, puna minasi. Minister Mirabai na Lingjel Manana ekoi amata oina natki chanabi ngak na nabahona minasi haiki mana makata raduna housing vocational training pinanaba center ani hangle masida society asigi mioi tara training pinanaba khatuna thamle training sing da pirakpa machine sing adu society asigi office ta thamduna mioi kaya da training PBU haibaga loina na minister gi maikaida ki lupali sing kontra pating piki lamdam asigi hauradiba naharon sing amadi tungi kunai gi jati gi yumbire oigadoriba kaya singna ngasidi tongan ba activity kaya pantuk na bawanabada lamdam masigi awat aba amadi leihoriba ngasigi tongan ba women society ngasidi tongan na phajaba masak amaga loina na saduna thamle College Osa Singi Recruitment Rules amadi Career Advancement Scheme na chungba Service Conditions singi damak Manipur Sarkar ge chapsaba notification ama thoklaba matungda mawong chumna tawgadabani haina All Manipur College Teachers Association na thatarpa cherol amana khangalakli Inner line permit system chana hananabagi damag sarkar na lawki bethabak sing matam yamna lawbana maram oiduna mito miancha sing no makang dana Manipur da changsilak liba sidagi ngakthok na ba Joint Committee on Inner line permit system na lekai da mitop singbu sakhangdok pagi khongthang lokhat pahore masida miyamna mateng pangbiu haina committee gi co convener BK Moirangcha na phungdorli ngasi chingmairong da leba kawi khulda khulgi committee sing amadi women wing ka loina na varasan ba mafam sing da changduna mitop sing kokthoktuna wadi sabaga na masagi saktak che sing yengba amadi makoi sing adu kadaidagi lakpano haina kupthana record lawba hokre committee gi co convener BK Moirangcha na sarkar da thajaduna leithopagi mahota tangai fadana chesing thorang lokhana ba thabak asi pakhapani phongdokhi Manipur government na moibegi sarkar moibegi makoina semgadaba ain sing ado chapchana sembiro semo matung aduda aikoi JCLPS ta madugi government sem proposal sing ado aikoi ga punna yengminar matam maduda aikoi na myam ga khana nei na min magi tanja ama lawraga matam maduda aikoi na madugi aikoi ba comment do amadi opinion do moda yai ya de awara pa hapto hapsin do adai tanja de lawge ha pam si koi thamme aikoi government ge wari sai hai duna aikoi na tumin na leitho patar gadi akan bi ho manung bawda ki leitana changilak pagi makoi gi leibana maram or kanduda aikoi hujik si survey se aikoi paket taw yade aduna aikoi check tawbagi thabak aikoi tathabal lepa yade Sri Sri Govindaji Temple Board Amendment Bill yaning da bafong doktuna umang lai konsinda MLA Mantri Changba Yadaba amadi Sangai Festival da kanagumba amata saruk yadaramba ukalna athingba thamlamba adu Chief Minister na thajaba pirapatagi handole hairi ngasi Palace Gate leba ukal gi office ta pangthopa pawgi mifam amada thawdo asigi matangda semkhiba JCU gi spokesperson nawkhambana phongdokibada NG Kangja mangangna luchingba mioi 13 na saba ukal amasung JCU gi team amana ngarang Chief Minister unadu
tuna leba wathok oiraba thodo asigi matangda wari sanaki Chief Minister gi maikaidagi thajaningai oiba wafam kaya phongdokpadagi ukalna thamnamba athingba adu tha asigi tang 18 fauba handopani hariba numit asida iboyama sumang lila sangnenda pangthokadaba taruksuba mera mifamda Chief Minister amasung Works Minister Saruk Yaduna Chief Minister Masana bill asigi matangda miyamda singdokani habagi thajaba piraki miyamna su matam asi fauba khongjang handokpiduna government ki oiba kari fidep lorokpagi habadu yengminasi haiki Paumi singna hangkiba wahangi paukhumda naukhambana Chief Minister gi maikaidagi peningai oiba wafam kaya thamlaki wafam sing adu assembly da lokhiba warep ka mari leinaba kaya yaubana hauzumaki oina house bu ikai khumnaduna miyamda khanganba nganmalli phongdokhi Masimak phongdokjadaba amasung akoina hot refer puthoktabi mardi haiba bill asi house na pass tokibnina house ki adumba ikai khumnabadu mangminasi haibagi wafam jokana understanding leina ki boduna koi kana apung phana sandukjadaba ni miyamda phomishingda adun marmaraga akoina hange thamjaramba koigi athingba lakadu bisese taram pan phobde koi kontuk jare kari gumbada akoi ngara khana gi bo fam singa dik ona daine pada honorable CM so Works Minister ngara wari sana bayang ba Keseratan Kumar teratan hai bu koi ani sina saru yamina ga ba sum ba thoram sida ona daine pada takbiraga di akoi makhata khongden sinsin la pasu yai adu hena phaba akoi gi wakhal ndo tamina gi banina ya mi sana koi lepa ki bising ba moina honorable minister na sumsoi shoidana yang parang khana ki bo kham singa do adudagi hen ba mari sungwa khum ka marung takpir kani habi thajab ama parang unaki pam sung wari sana ki ba alla manamdi andam chini kai kunari mi ka marung khana ba da akona yang da thamjari Tarahum do amasung taramari suba Finance Commission gi senthang makhada saba market set ama Social Welfare Minister AK Mirabai na ngasi miyamda kusinakre jangangai gram panchayat na sinduna tawbungko makhalekai da nauna saba ima kaitheladu sangabagi thoramadu jangangai gram panchayat ki pradhan Laisam Romalema amadi gram panchayat asigi upa pradhan KS Bhumisu Saruyaki Minister AK Mirabai na gram panchayat singda government na thadariba senfam sing praja singna hena kanagadaba mongda sizinabiu Line Department ki senfam sing MLA Local Area Development Fund ga punna chatminaduna praja singi chawkha thorangi thabak paikhanaba honagani kendra asigi lambi thong sembadasu gram panchayat thadaragliba fund sing karamba mongda sizinaba yagadage habadu khanaba matam oire haiki Naiba market set asi imai ben singna koi arapa mafamda phambam jabam khangdana pulwai phunmarata phambagi mahuta sigumlaba nauna sariba set asida phamduna leriba lamdam asigi lapna chatuna marketing tawbangamdaba koi gi seine mayam singi khudong chana bagidamata asigumlaba market set asi state finance ki makhada hariba panchayat singi senthang koi pita panchayat ki kuthanga bithar ko senthang kaya sing aduna isi market set asi salwani Pharmacy course tamnabagi damakta Manipur da leriba Government Polytechnic ke Pharmacy Department asi award patana pik thale haina Unemployed Pharmacists Association of Manipur na phungdorokli Department asi ki watuna leriba oja se ngasi fawba hapidri Department asi hauzik diploma fawbudang leriba asi degree ki thak fawba lehenbiu hari Mayang Ifal Dalaiba and Tom Chow Higher Secondary Gim Harrisina Ojama Tamsana Latuna Class Chang Naina Tawidi Haiduna Irang Horakre School Adugi Ojamana Nakoina Sarkari School that Tamlubadagi Awaba Simayuk Nabani Masi Kongduna Mahaki Masadi Sarkari School that Larik Tamhande Hairubadagi Harrisina Hena Asawa Fundoktuna Irang Kankalakre Ngasi Mahusagum School Asigi Harrisina Masama Sagi Class the Changduna Oja Changlapa Naiki Minute Kun Hena John Taraba Fawada Oja Ayamba Class the Changlak Badagi Mahiri Singh Irang Haurotuna bench amadi desk kaya amang atatuan ke ayuk pung tramathoy gamini kuntrarom chapamatamda school asigi principal in charge Nabakumar Lagtuna Mahiri Singh wari sanake Art and Culture gi Secretary Rimana Fungdoropada ngasi fawat nongmada class started ladiba asi mapung fana amukta takhidri kayarak hana mari lenaba singda khangang trabasu thabak oina paikhalakte haina pendaba fungdoke 635 sang sang le saida chhatra su ozana sang nai da ka tramina chhatra gai interest am te yaw je atopa coaching da talaga like to tamdum hona jare study chhani yeng bidra mina ta je 39 mung le hai the first period to kun oza je oza mari manga ta ku ide no mo to oza kun hai oza je phamba su de ba ko staff am da
Principal in charge Navakumarna School asida hojik punna oja kunthra ka mapan leiri LDC amade clerk ke award pa leibana class 10 gi physics ke oja na clerk ke thabak sing tawhan badagi syllabus cover tawba ngamdabani class chang naina tawdaba oja sing action lawnaba makok thongba sing da wakalabasu thausadana leiri oja sing gi from leitabadagi masa masa gi class leba khaktang yengnaga oja sing school da laknadi phungdokhi mayam je koi matam dagi bai director da additional director halwa even koi local gi mantri yobiri bachida ba koi da thamjabani haluga daga asmakti koi da pichon ba yada men koi concern department koi heta director da koi thajan jai additional da koi pichon jai mari copy se dum le jabani adu habi rekte hoji ba da awat bang ta sum le bani na matam gi koi gi sam bai da raga jagoi phana haiba misak to jagoi su sau pung ju thilu hairaga di koi tobom kangdadana anima pungsoi soibado made pibamdo tarbra aidana ai adman thamjai Canoeing and kayaking gi Manipur da leiriba association asi ani thopagi mawong da leibana sanaroi singda ka hena khudungcha da mayok nari haina handak taratare suba Asian Games saruk yaruba masana asigi international player Nanau Devi amadi O James Boy na ISTV news ka unabada phondoroli jahi kharagi mamangda India da Manipur na masana asida top oiduna lakhi Houzik Fawda Manipur da international player Nifuga Manga Leire andagi Asian Games aduda medal lawba yam labasu team gi makok thongba singna ngakpi senbiba amadi gyan lawsing piba watpadagi medal lawba ngamlakhide haina phongdorakli ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯄꯤꯕꯁꯦ ꯀꯣ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯑꯗꯒꯤ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯄꯨꯕ ꯇꯤꯝ ꯄꯨꯕ ꯍꯩꯕ ꯑꯗꯒꯤꯗꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯩꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨ ꯋꯥꯠꯄꯒꯤꯅꯦ ꯑꯩꯒꯤ ꯇꯔꯞꯇꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯦꯗꯜ ꯂꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯑꯗꯨꯝ ꯂꯩꯖꯕꯅꯦ ꯍꯟꯗꯛ ꯑꯦꯁꯤꯌꯟ ꯒꯦꯝꯁ ꯆꯠꯂꯨꯕꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯈꯔ ꯌꯥꯎꯔꯒꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤ ꯑꯣꯏꯔꯦ ꯑꯅꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯔꯦ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯝ ꯐꯪꯕ ꯑꯗꯒꯤ ꯃꯌꯥꯡ ꯍꯥꯏꯕꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕꯒ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯃꯩꯍꯧꯔꯣꯟꯗꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯅꯝꯊꯕꯤꯅꯕ ꯁꯤꯜꯂꯦꯁꯦ ꯑꯗꯨꯝ masana khudimuk te dum se mayam na loina khangong ngatane adu mapanda leire ne na tori su ko india timda leire na hanjing na ai sa sa kamai tori no ne shanam kamai tori hangan ning ba phawai tar adum hangin ka am ta lei ta dong to bai tar kana na e ja ko smai tori ko thi ba ma sang ba dong tori sena da manpu manung da bai bu le ma pa ma pa lei ta dong tori sena ma pi pa lei ta dong tori ta sena maroi ba pa mu khana pizari Asian Games da medal lauralaba amadi saruk yaruba singda Manipur Sarkar na sel gi mana piduna ikai khumnaba utkre amadi Kambirul da sagadoriba khwaidagi chawba railway station asigi maming Haipau Jadonang thonanaba Manipur Sarkar na warip laure haina Chief Minister na lauthokre miyeng tabiri bismu amukana khurumjari